point amatang ay thamjarangge masiga ay hakna koi Assam da hojik Vishnupriya Manipuri ga MEETEI ga khaditang chayna mama tawnari mayam punamakku yakna ikokna kholamjari mathangda ay koigi takheng lekwa kasibu kunbiri bi Tripura Sri imabu kholamjaduna ngasi wahai amani tang WMC के चेयरमैन अमा ओइना मफमसिगा वहाई अमनि तंग हाइजरम ngasi mafam asida felicitation program asida WMC Tripura State Unit ki magi dagi lang na to biwa asigi mafam mapu oiriba oda koji president Bankim Singhabu ehakna program matangda ikai kumnarjariba aikoigi Tripuragi amata oiraba MEETEI MLA honorable MLA oiriba aikoigi oja LM Dirajit Singhabu su ehakna ikokuna matangda akanaba mitulan ojariba oja Minal Kanti Singhabu social activist mahak soyak ni kokuna kholamjari amasung WMC ki ngasi program siga saruk jawi rogi thamoi dagi thagachari mathangda akoi atoi ba mitunglen ikai khumnajara oja Sri L Gilamangal Singha ayhak su mamangai de koi khangna jabani ase ngasi ki tholama siga saruk jawi ba ki matam kaina lakpi ba ki tamakta su ayakna thagachari amasung kholamjari Matangda WMC Tripura State Unit ki thabu bakunamak amasung member punamako amasung ngasigi tamakta sinlanga tawriba asigi tamakta mayam punamaksu kholamjari amasung thagachari felicitation program siga laiba mahero mayam amasung lakpa ngamdaba sing amasung laiba mayam sing sigi mama mapa amasung bari mata mapu oiba sing laiba mayam punamaksu yakna ikokona kholamjari amasung ngasigi program asiga thawai jauna mayam lakpiri ba punamak sangsa punamak ki makok oibiri ba amasung thawu bo oibiri ba ngasigi award akoina ikai khulu bijai ba mayam punamaksu yakna kholamjari arobada media ki la siga puliba mayam punamaksu ayakna kholamjari ami amar media brothers and sisters, I welcome you all. Ngasi, I have now Guwahati dagi laktana WMC ki chairman amo itna WMC Tripura State Unit na chahi dagi pangkora pasi I have mama ngai jauh to pasi jauh phundaba adu nga handa kisiga I have na matam kai thoga I have lakjabani ngasi I have jamna achin ba ma dasulei hojik pong ahongi flight da Guwahati return to godamni I have ki wahai ni jam haining mani adu kitang tension jage asing ngaki gani mathangda I have na haijen budi mahairoi hai basi jamna aluroba akoi ki mioi gi generation amani ha mahairoi hai basina mathang gi kaino da generation da samaj amagi jumbi oiba amasung samaj amabu makok chingna porakpa hi amagi hi ado mamai sumna punaba asigomba generation idea koi kari haini purus amania ado hojik mayam su tabiramani gen g haiba gen alpha haiba asigomba mayam su tabiramani mahiroi sing asin se akoina MEETEI marakta ayhakna jamna thena jabada akoi jamna sumaina fazana lairik tambada degree lobada certificate lobada board ki exam da sumaina mai pangna la pase koina thogot pase jamna watlami andak tani koina takuleipse asi mamangda ayarna Guwahati da lakpa matam siga akoi gi akoi gi Assam da leiba sing siga Assami sing siga makoina chahi khudingi class 10 class 12 ki kana tor pise mahiroi sing se incentive hoiba id thogot pa amasung thawai jauna ba amasung students me ami matakta dengo mahak se first division lakani topper lakani aduna mahak se stage se lakna mahak ko asmaina ikai khunu utki thagat ki award pi gi haibedo adu ai ateina su punamaksu keno phangadaw nate adumakku gasai gi ama kari incentive haibe spirit taiba thab amu jengaga
competitive kano se asi pon bangabi asi si exam mathau amalai aidi kana una aphaba thaba ma tawrpada aphaba kano to angang singi level da isei no ngai do so like do so thakat pai se jam mathau tai thagalabadi akoina football match to da cricket match to da akoigi chair party ana tawri base ajigi keno ni thagot pai se jam mathau ni ado ngasi akoina sampak na tawri base akoi jamna jinna tawri base Tripura gi akoi World MEETEI Council gi state unit asimu ayakna sigi jamakta amma hana thagase mathangda ayak WMC gi maramda khajitang ayak panjaram ge matamdi jamli WMC haibasi World MEETEI Council aibani mase 2018 da aikoina pan convention pan MEETEI convention haina imphal gi hautorapani mathangda mapam da koi plenary session imphal da tawraga Guwahati da 2021 da tawraga adugi matungda Manipur da su adugagi Delhi da su asmaina plenary session tawraga handak kumsi gi siga 2026 siga lamargram haiba kasar gi mapam duga taruk suba plenary session ama tawri koina ado koi hojik WMC se ja nanga moina leba organization amani asigi body ase karimain tawri abida koi gi siga India da natana India da state ahumda MEETEI na majority hoina leiba Assam Manipur thadoga Assam amasung Tripura tani asigasu amukamuk ate state dasu kharaghadi lei Goa gumba Arunachal gumba Karnataka gumba su lei akoi dusu akoi gi pikla ba organization gi branch macha su lei asita natana foreign countries dasu Bangladesh da MEETEI gi keno leiba MEETEI population aduga 35,000 muklei Bangladesh da Myanmar da sulai adubi mathakta ate da bi jamnadi leitre tumako chama gi makha da leiba Taiwan Canada asigum mafam da su akoi gi WMC gi organization lei India gi mapanda leiba se akoi na federal unit kawi aduga India da leiba sina state kuding sina state unit kawi state ki manung da amukam kari tawri district committee district unit saina koi leiri for example, Kamrup District Committee, Hosai District Committee, koi sigadi Tripura sigadi lingri, Manipur dana koi Moirang Iblit Smaita dana koi thami. Adugagi achiki makada amukamu district ki manung da zone aina thami. Kasar da araga Lakipur zone, Silchar zone, Hailakandi zone, Asmaina koi WMC gi masa sing koi thami. Also WMC gi koi gi mission and vision. Ase vision dia koi gi World second lady MEETEI population Punjabi jamde 30 lakh joining yomangni asigi mayam se koi punchal laga apex body ama oil ba na koi asigi aim thamaga sebja bani aims and objective koi ge hojet constitution asi koi apamu redrafting to duna koi international level ki organization ama ki constitution ki thak ta pukhalpa ki koi honajari mathangda koi gi WMC hai base koi gi makha se a unit of Global MEETEI Foundation. Global MEETEI Foundation hai se kadai dei lai no hai bada World MEETEI Council hai dana India gi kenoda koi registration to ngam da badagi Global MEETEI Foundation hai dana Company Act ki makhada koi na registration to ni aduna WMC se Company Act ki makhada World MEETEI Global MEETEI Foundation ki makhada koi na unit tamam oi thamaga koi asi world jiga koi gi unit ase organization ase operate to jari bani akoi gi si trust sunate akoi se company act ki makhada thamma organization amani muthangda ayakna amukam hanna hygienic badi ngasi akoi gi Tripura gi asiga akoi na leiriba missing Tripura gi 2011 gi census ki matung inna exactly 23,779 MEETEI population lei hai kayam di chumba adu dei khamga ngamte chakhiba chahi siga 2021 da koi census se to hidabani na corona covid ki matam da to hidbaduna akoi asi correct khamga ngamte aduma ko Tripura si gi WMC gi magi de Tripura se akoi saugatuna fazana akoi kano tawduna exemplary ama hoina tawna thamna baina akoi WMC gi central executive committee gi magi de akoi honajari mathanga Tripura ga Bangladesh ka Tangnana leibani na koi siga mathangi session tariat suba plenary session je Bangladesh ta woi koi panari Bangladesh ta hojik leiba political situation adi asi mayam se jenga ka koi ngamra ngamdabra jenga ina khali adu karimwa ngamdaba ta araga di
कोई अगरतला दा तौगे न खंजरी असिगी तमकदा अयाकना WMC की चेयरमैन अमा वइना त्रिपुरा की मिते सा मयाम दा अयाकना निजरी असिगा करिगम तौबा तारदी मतेंग पांगबिउ हाइदना थवाई चांगजाउना अदु मथंगदा अयाक अखोई पॉइंट थमजरंगे असम हजिक विष्णुप्रिया मणिपुरी मिटेगा खदितंग चेनब तौनरी त्रिपुरा थोते खली कहीं त्रिपुरा मैटे की मणिपुर मिटे की पॉपुलेशन 23,700 मकोईगीसु 21,000 पॉपुलेशन लेबनी मैटे की खुन 93 खुन त्रिपुरा से ले असी खुन मयाम से लोइना अखोई जिला खुदी खुन खुन लेबसिगा विष्णुप्रिया मिटेसु ले अदो अखोई आदसु अहाकी माइगैदेदी WMC की माइगैदेदी विष्णुप्रिया मिटे अखोई से होमिनरकपनी चही तेरे खुनताको अखोई चेनमिनरकपनी अदो अखोई माय मसा मसानी मतम मतम की तौना मखोइना मखोइसु हिस्ट्री इतिहास अमा ले अखोइसु इतिहास अमा ले मणिपुर दा लेरिबा मणिपुर मिटे सिंगसिगी इतिहास अमा ले त्रिपुरा दा लाइबा मिटे सिंगसिसु मसागी इतिहास अमा तोंगाना ले त्रिपुरा की निंगथौ रोल माणिक्य डायनेस्टी माणिक्य वंशोगी मखोइगी निंगथौ चामगा हुंफुमरी राजमाला की मतुंग इन पारोगदी अदु लेरिबनी असिगा अखोई मैटे गिसु मैरिटल रिलेशन मतुंग इन हुजिक मयाम अदु जामना आई चथररोय असि लोइना खंबिरेबनी अदुना मैटे की कल्चर सिगा त्रिपुरा दा अखोइना बेस तौना लेरिबसे जामना चेतना लेबनी अमरोम दा हायरगदी मणिपुर से अखोई के हौरफमनी अमसुंग त्रिपुरा से अखोई की पोक्नाफमनी असी अखोई खंगनागा अखोई अखोई जाति असी करमाय तौना लमजिंगदना मांग चखनबा चौखनबा लाइबा सगता सिगा अखोई का चुननबा मॉडर्न वर्ल्ड सिगा ग्लोबल एनो सिगा अखोइना करमायना चुनना चौखटबा ngamba असी अखोई होनबगी मथौ ताय अमसुंग हौरिबा नहारोल सिंग अमसुंग जेनरेशन सिंग अखोइना असिगी कैनो से संदोक्ता हो मसिगी त तौबा तारबदी हौरकफमगी मरमदसु अखोई खंगबा ताय अखोई लोन मये अमसुंग साहित्य अमसुंग कल्चर पुंग इसे नत संगीतन असि मयाम से अखोई लोइना तमगा मसिंगा अचपा ताबनी असि हाइजरगा मतांग असिदा अमुकम हन्ना नसि WMC की त्रिपुरा स्टेट यूनिट की थौबुबसिंग थागचरी अमसुंग असिगी मफमसिगा चीफ गेस्ट होना लापिरिबा इकाई खुनजरबा ऑनरेबल MLA ओजा बिरजित किसु अमुकम खुरमजरी अमसुंग मतांग असिगा से हाइजरगा अयाकी ngasiगी वहाई में हमसे लोइसनजरी काफी गनी करिगुमा सोइबा जाउरबा थागचरी त्रिपुरा सरबु अमुकम हन्ना खुरमजरी अमसुंग मसांग का तंगाजर